Lingjel Manadradi Meitei na Indian Oibasu Khudongthiningaini India ki MAIYOKTA LEIBASU MUTNINGAINI MANIPUR su India GUMNA Land of Invaders OIHALLE HAINA Prepak Progressive ki Chairman LONJAM PALLIBA na THADORAKPA CHEROL AMADA PHONGDORAKLI CHEROL asina makhatana hai leiba khunai ama mutharakpagi khudam takpasi fur masel muknabagi lan thavok phangdabagi chang wangba Tinaba loinaba ngamnadaba climate change ta puning changminnadaba birth rate nemakpa thawai yauna thavak sunadaba asini asoiba aranba thabaktu una semdoknaba khonabagi mahuta mangjasanu ithau nathau nate haiba gumna puning changdabagi channelon chat apathetic culture samgalak e Thagi tolop soidraga loire khanba heisinglaba famnaiba ayambana mathau mangam duty of responsibility khangna khunai sakhatnabagi mathaudang lode tasengna quitting oina thavak suzanai makoi singsi lengak lolgi power paiba intellectual elite kangbuni famnaiba singsigi manungda mitop amadi mayang lamdagi posting lakpa singna mathak thongna leizarasu yalhomi singnabu Punna lemi narabadi makwina pangtoda tauba ngamoi. Fibam soksin bada pankai yauraba iraibak asi kalhauna bagi atenba paukum khara pizari. Dharma haibasi thoidokna lining lolgi wafam khakta nate masagi imung manung khakta natana kunai busu semgat pham thokpani. Kangna achumba mathaudang duty and responsibility loba adusuni. Kangkhong saitharaba iram damsi kanba ekhwigi haurap pham maru. Muthatnaba lona amadi phongna landarakliba singbu thengnaba haibasi Meitei or Manipuri macha oibagi dharmani hirampumna makta mipan tanglaba lairaba khunai oire haibasi reality ni asengba fiwam si khangna iramdamgi oza sing Dr. Lomi Sinmi angam athau singna su thabak tamai onsin pham thoktabara India ki social class T power politics na engine oibani asigumba system asi Manipurda sandoklakpadagi social class pyramid ki matolda leiningba power painingba larik haiba miyoy kaya na pik thalei maming leiraba micro historian Peter Turchin gi wahaida elite overproduction gi fivam leiradi makhoi masel power munabada khunai adu kangkhong sai tharakpagi maramni hai power pamba intellectual ayambana miyambu sauhanbadi phai Makoibu luchingbi-raga asaubadu koknabagi lambidi jingbide. Maraida saru pande haibagumna pangangda ngangbana yagadaba nate maru oiribadi iraicha singbu khusamnaduna maram chana people's movement chathaba aduni Manipurdi masagi ngamkai yatlaga maning tamjaba lengak charaklaba leivakni India gumba land of invaders nate adubu ngasidi Indian oihankibadagi Manipur su land of invaders oiraklei amot pana kuplaba Indian leaders singna leivak kainaba pirakpa yathang pernicious commandment bu Meitei politicians singna wakal khanthadana lauri khaidi political nightmare oina mangaknaduna hingna siba living dead oina adum laikini khudam oina hauziki ningba karaba MLA singsida adum yengbiro Ecocide and ethnic West terrorist singsi protected community oina thamkre tampagi frup singi maning tamba hak singbu khudum chal selduna lanban khazaliba kangbu asi fawba warakpa ngamdraba government of India da kayam thazaba thamkidori bano Mainland India gi media amasung organization kharana tamnana Meitei furuf ki MAIYOKTA aranba wafam kaya sandokpa lepte India na media propaganda economic and cultural war taraktuna Meitei singbu mapalamda awaba kaya mayok nahalei matik magul thauna lingjel leitraba mareibak nungsidraba singna lengakpa kagito Creative government oina matam sangna state asida palakpadagi ngasidi Meitei na Indian oina hingbasu khudongthire India gi MAIYOKTA lepasu kiningai oiraklei thauna lingjel manana khongfam chena leminnaraga yeknaba singsi thengna minasi yeknababu MAIYOKNA ba haibasi lalhoba amasung miyam gi su iraipak kannabagi apunba dharmani khalasi haiba wafam thamlakli